ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 25ꯗꯒꯤ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯈꯪꯅꯔꯕ ꯃꯅꯤꯄꯨꯔꯒꯤ ꯗꯤꯖꯥꯏꯅꯔ ꯑꯃꯗꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁꯠ ꯔꯣꯕꯔꯠ ꯅꯥꯎꯔꯦꯝꯒꯤ 45 ꯗꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯦꯀꯞ ꯀ꯭ꯂꯥꯁ ꯍꯧꯖꯔꯒꯅꯤ꯫ ꯏꯟꯇꯔꯦꯁꯠ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯁꯤ ꯂꯧꯕꯤꯌꯨ, ꯁꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯏꯁꯨ ꯇꯧꯖꯒꯅꯤ꯫ ꯀꯣꯔꯁ ꯑꯁꯤꯗ ꯃꯈꯜ-ꯃꯈꯜꯒꯤ ꯃꯦꯀꯞ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯖꯒꯅꯤ꯫ Hi ꯃꯌꯥꯝ, ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ ꯗꯦꯠ 25ꯗꯒꯤ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯔꯣꯕꯔꯠ ꯅꯥꯎꯔꯦꯝꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯦꯀꯞ ꯀ꯭ꯂꯥꯁ 45 ꯗꯦꯖꯀꯤ ꯍꯧꯖꯔꯒꯅꯤ꯫ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕꯁꯤꯡꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯁꯤ ꯂꯧꯕꯤꯌꯨ, ꯁꯔꯇꯤꯐꯤꯀꯦꯠ ꯑꯦꯟ ꯄꯣꯔꯠꯐꯣꯂꯤꯑꯣꯁꯨ ꯏꯁꯨ ꯇꯧꯖꯒꯅꯤ꯫ ꯀꯣꯔꯁꯁꯤꯗ ꯃꯈꯜ-ꯃꯈꯜꯒꯤ ꯃꯦꯀꯞ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯖꯒꯅꯤ꯫ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔꯒꯤ ꯇꯥꯔꯤꯛ 25ꯗꯒꯤ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯛꯈꯪꯅꯔꯕ ꯃꯅꯤꯄꯨꯔꯒꯤ ꯗꯤꯖꯥꯏꯅꯔ ꯑꯃꯗꯤ ꯃꯦꯀꯞ ꯑꯥꯔꯇꯤꯁꯠ ꯔꯣꯕꯔꯠ ꯅꯥꯎꯔꯦꯝꯒꯤ 45 ꯗꯦꯖꯀꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯦꯀꯞ ꯀ꯭ꯂꯥꯁ ꯍꯧꯖꯔꯒꯅꯤ꯫ ꯏꯟꯇꯔꯦꯁꯠ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯁꯤ ꯂꯧꯕꯤꯌꯨ, ꯁꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯄꯣꯔꯠꯐꯣꯂꯤꯑꯣ ꯏꯁꯨ ꯇꯧꯖꯒꯅꯤ꯫ ꯀꯣꯔꯁ ꯑꯁꯤꯗ ꯃꯈꯜ-ꯃꯈꯜꯒꯤ ꯃꯦꯀꯞ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯄꯤꯖꯒꯅꯤ꯫ Hi ꯃꯌꯥꯝ, ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ ꯗꯦꯠ 25ꯗꯒꯤ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯈꯪꯅꯔꯕ ꯔꯣꯕꯔꯠ ꯅꯥꯎꯔꯦꯝꯒꯤ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯃꯦꯀꯞ ꯀ꯭ꯂꯥꯁ 45 ꯗꯦꯖꯀꯤ ꯍꯧꯖꯔꯒꯅꯤ꯫ ꯏꯟꯇꯔꯦꯁꯇꯦꯠ ꯑꯣꯏꯕꯁꯤꯡꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤ ꯑꯁꯤ ꯂꯧꯕꯤꯌꯨ, ꯁꯔꯇꯤꯐꯤꯀꯦꯠ ꯑꯦꯟ ꯄꯣꯔꯠꯐꯣꯂꯤꯑꯣꯁꯨ ꯏꯁꯨ ꯇꯧꯖꯒꯅꯤ꯫ ꯀꯣꯔꯁꯁꯤꯗ ꯃꯈꯜ-ꯃꯈꯜꯒꯤ ꯃꯦꯀꯞ ꯇꯝꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯂꯩꯖꯒꯅꯤ꯫